ꯑꯩꯅ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤꯁꯤ ꯃꯌꯥꯝ ꯏꯔꯩꯆꯥꯁꯤꯡꯗ ꯊꯝꯖꯅꯤꯡꯉꯤꯁꯦ ꯍꯨꯏ ꯑꯉꯥꯎꯕꯁꯦ ꯍꯨꯏ ꯉꯥꯎꯔꯗꯤ ꯃꯄꯨ ꯊꯤ ꯍꯥꯏꯕꯅꯦꯕ ꯑꯩꯅ ꯉꯁꯤ ꯐꯥꯎꯕ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯃꯍꯥꯗꯦꯕꯗꯣ ꯑꯗꯨꯅꯤ ꯑꯁꯤꯗ ꯑꯥꯏ ꯂꯚ ꯏꯁꯂꯥꯝ ꯍꯥꯏꯕꯗꯨꯗ ꯑꯥꯏ ꯂꯚ ꯄꯤꯛ ꯃꯣꯍꯝꯃꯗ ꯑꯅ ꯍꯥꯏꯔꯒ ꯑꯁꯤꯗ ꯄꯣꯁט ꯇꯧꯔꯤꯑꯕ ꯉꯝꯈꯩ ꯉꯥꯛꯄ ꯍꯥꯏꯁꯤꯅ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯏꯀꯥꯏ ꯍꯪꯒꯣꯏꯗꯅ ꯍꯥꯏꯕꯗ ꯐꯛ ꯏꯁꯂꯥꯝ ꯀꯥꯏꯅ ꯑꯩꯈꯣꯏꯒꯤ ꯀꯩꯗꯧꯔꯤꯑꯕ ꯁꯤꯗ ꯁꯨꯒꯨꯝꯕ ꯇꯧꯔꯤꯁꯨꯃꯥꯏꯅ ꯑꯩꯅ ꯉꯁꯤ ꯐꯥꯎꯕ ꯑꯩꯉꯣꯟꯗ ꯀꯝꯄ꯭ꯂꯦꯟ ꯁꯥꯒꯠꯂꯦ ꯍꯥꯏꯔꯤꯁꯤꯒꯦ ꯑꯩ ꯀ꯭ꯂꯤꯌꯥꯔ ꯁꯜꯂ ꯄꯤꯒꯦꯕ ꯑꯩꯅ ꯉꯁꯤ ꯐꯥꯎꯗ ꯀꯅꯥꯒꯨꯝꯕ ꯖꯥꯇꯤ ꯑꯃꯕꯨ ꯑꯩꯅ ꯀꯩꯗꯧꯒꯦꯕ ꯍꯟꯊꯅ ꯉꯥꯡꯈ꯭ꯔꯒꯦꯕ ꯑꯝꯇ ꯈꯨꯝꯃꯣꯕ ꯀꯔꯝꯕ ꯖꯥꯇꯤꯒꯤ ꯅꯠꯇ꯭ꯔ ꯙꯔꯃꯒꯤ ꯀꯔꯦꯝ ꯀꯊꯥꯏꯅꯕ ꯄꯣꯁ ꯀꯔꯝꯕ ꯀꯥꯟꯗ ꯇꯧꯔꯛꯈ꯭ꯔꯒꯦꯕ ꯑꯗꯨꯒ ꯀꯝꯄ꯭ꯂꯦꯟ ꯂꯩꯗꯤ ꯅꯣꯏ ꯅꯄꯥ ꯅꯄꯨꯒꯤ ꯀꯝꯄ꯭ꯂꯦꯟ ꯁꯥꯒꯠꯄ ꯍꯪ ꯇꯥꯕꯅꯦꯕ ꯑꯩꯁꯦ ꯑꯩ ꯀꯔꯝ ꯀꯥꯟꯗ ꯀꯝꯄ꯭ꯂꯦꯟ ꯁꯥꯒꯠꯈ꯭ꯔꯒꯦ ꯑꯩꯅ ꯀꯔꯝꯕ ꯃꯐꯝꯗ ꯂꯥꯟ ꯊꯣꯛꯅꯉꯥꯏ ꯁꯤꯜꯂꯝꯈ꯭ꯔꯒꯦ ꯅꯠꯇ꯭ꯔꯒ ꯋꯥꯍꯩ ꯋꯥꯇꯥ ꯁꯤꯖꯤꯟꯅꯈ꯭ꯔꯒꯦꯕ ꯈꯥꯡꯕꯗ ꯉꯝꯗꯕ ꯄꯨꯕꯗ ꯉꯝꯗꯕ ꯄꯥꯡꯒꯜꯁꯤꯡꯁꯤ ꯗ꯭ꯔꯒ ꯌꯣꯟꯕꯗ ꯁꯞꯄꯣꯔꯠ ꯇꯧꯋꯦꯅ ꯑꯗꯒꯤ ꯄꯥꯡꯒꯜꯁꯤꯡꯁꯤ ꯑꯩꯈꯣꯏꯒꯤ ꯍꯨꯔꯥꯟꯕꯗ ꯁꯞꯄꯣꯔꯠ ꯇꯧꯏ ꯑꯗꯨ ꯇꯧꯋꯦꯅ ꯀꯔꯝꯕ ꯃꯐꯝꯗ ꯑꯩꯈꯣꯏ ꯄꯥꯡꯒꯜꯅ ꯐꯥꯔꯤꯕ ꯐꯨꯔꯤꯕ ꯆꯩꯔꯤꯕ ꯃꯌꯥꯝꯁꯤ ꯑꯩꯈꯣꯏ ꯀꯔꯝꯕ ꯃꯐꯝꯗ ꯑꯩꯈꯣꯏ ꯁꯞꯄꯣꯔꯠ ꯇꯧꯈ꯭ꯔꯒꯦꯕ ꯑꯣꯏꯕ ꯌꯥꯔꯔꯣꯏꯗꯕ ꯇꯠꯅꯕ ꯌꯥꯔꯔꯣꯏꯗꯕ ꯑꯗꯨꯗꯒꯤ ꯀꯔꯤꯒꯨꯝꯕ ꯑꯃ ꯂꯩꯇꯕꯗ ꯄꯥꯡꯒꯜ ꯄꯜꯂꯒ ꯑꯩꯈꯣꯏꯒꯤ ꯄꯣꯄꯨꯂꯔ ꯑꯣꯏꯒꯅꯤꯅ ꯁꯤꯔꯝꯗꯥꯏ ꯐꯥꯎꯕ ꯈꯜꯂꯤꯕ ꯃꯁꯥꯗ ꯀꯝꯃꯨꯅꯦꯟ ꯐꯣꯡꯅ ꯇꯧꯔꯤꯕ ꯃꯁꯥꯅꯁꯨ ꯍꯥꯏꯔꯤꯑꯕ ꯀꯝꯃꯨꯅꯦꯟ ꯂꯩꯇꯕ ꯖꯥꯇꯤꯗꯨ ꯃꯨꯠꯈ꯭ꯔꯗꯕꯅꯦꯅ ꯃꯥꯂꯦꯝꯁꯤꯗ ꯀꯝꯃꯨꯅꯦꯟ ꯂꯩꯕ ꯀꯟꯇ꯭ꯔꯤ ꯂꯩꯕꯥꯛ ꯑꯃꯇꯪ ꯁꯥꯟꯇꯤ ꯑꯣꯏꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯆꯥꯎꯈꯠꯈꯤꯕ ꯊꯤꯌꯣ ꯑꯃꯇꯪ ꯌꯥꯗꯨꯃꯅꯤ ꯃꯤꯁꯇꯔ ꯌꯥꯗꯨꯃꯅꯤ ꯍꯨꯏꯗꯧꯅ ꯈꯣꯡꯉꯤꯗꯣ ꯑꯩꯈꯣꯏꯒꯤ ꯑꯁꯣꯝꯗꯒꯤ ꯔꯦꯃꯨꯠꯀꯤ ꯄꯩꯁꯥ ꯊꯥꯗꯔꯛꯑꯒ ꯔꯦꯃꯨꯠꯇꯨꯅ ꯑꯣꯔ ꯈꯣꯡꯕꯗ ꯈꯣꯡꯉꯤꯗꯣ ꯆꯥꯎꯈꯠꯂꯦ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤꯁꯤꯡꯁꯦ ꯀꯝꯃꯨꯅꯦꯟ ꯂꯩꯕ ꯀꯟꯇ꯭ꯔꯤ ꯅꯠꯇꯦ ꯀꯝꯃꯨꯅꯦꯟ ꯂꯩꯕ ꯀꯟꯇ꯭ꯔꯤꯗꯨꯗꯤ ꯑꯗꯨꯝ ꯂꯩꯈꯥ ꯇꯥꯒꯅꯤ ꯑꯗꯨꯝ ꯆꯥꯎꯊꯒꯅꯦꯕ ꯋꯥꯔ ꯊꯣꯛꯀꯅꯤ ꯂꯥꯟ ꯊꯣꯛꯀꯅꯤ ꯖꯥꯇꯤ ꯃꯁꯦꯟ ꯈꯥꯏꯅꯅꯤ ꯊꯤꯡꯒꯥꯏꯅꯅꯤ ꯍꯥꯠꯇꯣꯛꯅꯅꯤ ꯑꯗꯨ ꯃꯦꯟꯂꯤꯉꯩꯗ ꯀꯟꯇ꯭ꯔꯤꯗꯨ ꯆꯥꯎꯈꯠꯂꯣ ꯑꯗꯣ ꯅꯪꯅ ꯐꯣꯡꯅ ꯑꯩꯈꯣꯏꯒꯤ ꯃꯥꯂꯦꯝꯁꯤꯗꯒꯤ ꯇꯣꯉꯥꯟꯕ ꯋꯥꯈꯜ ꯑꯃ ꯆꯦꯟꯈ꯭ꯔꯦꯕ ꯅꯣꯏ ꯍꯧꯃꯤ ꯐꯦꯗꯔꯦꯁꯟꯁꯤꯅ ꯑꯃꯨꯛꯀ ꯀꯝꯃꯨꯅꯦꯟ ꯂꯩꯇꯕ ꯖꯥꯇꯤꯗꯨ ꯃꯨꯠꯀꯅꯤ ꯍꯥꯏꯔꯤꯅꯦ ꯃꯤꯌꯥꯝꯅ ꯀꯝꯃꯨꯅꯦꯟ ꯂꯩꯇꯕ ꯅꯨꯡꯁꯤ ꯆꯥꯟꯅꯕ ꯏꯁꯣꯔ ꯑꯃꯠꯇꯅꯤꯅ ꯃꯌꯥꯝꯁꯨ ꯃꯥꯂꯦꯝꯗ ꯂꯩꯕ ꯃꯤꯑꯣꯏꯕ ꯈꯨꯗꯤꯡꯃꯛꯅ ꯍ꯭ꯌꯨꯃꯦꯅꯤꯇꯤ ꯒ꯭ꯔꯥꯎꯟꯗ ꯂꯣꯏꯅ ꯂꯥꯎꯔꯤꯑꯕ ꯑꯗꯨꯒ ꯖꯥꯗꯨꯃꯅꯤꯁꯤꯅ ꯍꯥꯏꯔꯤꯁꯤꯅ ꯀꯝꯃꯨꯅꯦꯟ ꯂꯩꯇꯕ ꯖꯥꯇꯤꯗꯨ ꯃꯨꯠꯈꯤꯅꯤ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯄꯥꯡꯒꯟꯁꯤ ꯃꯁꯤꯡ ꯌꯥꯝꯗ꯭ꯔꯦ ꯑꯩꯈꯣꯏꯁꯨ ꯀꯝꯃꯨꯅꯦꯟ ꯇꯧ ꯇꯥꯔꯤꯕ꯭ꯔꯕ ꯅꯪꯅ ꯈꯨꯝꯃꯛꯄ ꯍꯥꯏꯔꯛꯄ ꯃꯈꯩꯗꯨ ꯑꯩꯈꯣꯏꯅ ꯈꯨꯝꯕ ꯇꯥꯔꯤꯕ꯭ꯔꯕ ꯈꯨꯝꯃꯛꯄꯔꯕ ꯅꯪꯅ ꯄꯥꯝꯃꯤꯁꯤꯅ ꯁꯤꯇ ꯅꯠꯇꯦ ꯉꯝꯈꯩꯒꯤ ꯂꯥꯛꯄ ꯃꯩꯇꯩ ꯄ꯭ꯔꯃꯣꯠꯁꯤꯡ ꯑꯗꯨꯒ ꯃꯥꯅ ꯍꯥꯏꯕꯗ ꯑꯃꯁꯨ ꯌꯥꯎꯔꯤꯑꯕ ꯅꯥꯒꯥꯒꯤ NSCN IM ꯃꯨꯏꯕꯥꯅ ꯍꯥꯏꯈꯤꯕ ꯃꯨꯏꯕꯥ ꯅꯠꯇꯦ ꯅꯥꯒꯥ ꯏꯆꯤꯜ ꯏꯅꯥꯎ ꯑꯃꯅ ꯄꯥꯡꯒꯜꯗ ꯉꯁꯤ ꯐꯥꯎꯕ ꯇꯣꯔꯆꯔ ꯇꯧꯗ꯭ꯔꯤꯑꯕ ꯅꯪꯅ ꯅꯥꯒꯥꯒ ꯊꯤꯅꯕ ꯌꯥꯔꯣꯏꯕ ꯑꯩꯈꯣꯏꯒ ꯉꯁꯤꯐꯥꯎ ꯑꯩꯈꯣꯏ ꯇꯣꯔꯆꯔ ꯇꯧꯗ꯭ꯔꯤ ꯑꯩꯈꯣꯏꯗ ꯅꯥꯒꯥꯅ ꯑꯩꯈꯣꯏꯗ ꯉꯁꯤꯐꯥꯎ ꯃꯤꯔꯥꯏꯕ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯖꯥꯇꯤꯒꯤ ꯑꯩꯈꯣꯏꯒꯤ ꯅꯠꯇ꯭ꯔꯒ ꯙꯔꯃꯒꯤ ꯑꯣꯏꯕꯗ ꯉꯁꯤ ꯐꯥꯎꯕ ꯀꯥꯇꯨ ꯀꯔ ꯅꯣꯠ ꯑꯃ ꯊꯣꯛꯂꯛꯇ꯭ꯔꯤꯌꯦ ꯑꯀꯥꯝꯕ ꯑꯃ ꯍꯥꯏꯔꯛꯇ꯭ꯔꯤꯑꯕ ꯁꯤ ꯈ꯭ꯔꯤꯁꯇꯦꯟꯒꯤ ꯆꯠꯅꯕꯤꯗ ꯌꯥꯎꯗꯦꯕ ꯃꯤꯒꯤ ꯖꯥꯇꯤꯕꯨ ꯍꯟꯊꯅ ꯉꯥꯡꯉꯣ ꯍꯥꯏꯕꯁꯦ ꯃꯈꯣꯏꯗꯅ ꯖꯤꯁꯨ ꯍꯥꯏꯔꯦ ꯑꯩꯈꯣꯏꯗꯅ ꯏꯁꯥ ꯍꯥꯏꯔꯦ ꯈ꯭ꯔꯤꯁꯇꯦꯟꯒꯤ ꯆꯠꯅꯕꯤꯗ ꯃꯁꯤ ꯌꯥꯎꯗꯦꯕ ꯃꯨꯁꯂꯤꯝꯒ ꯈ꯭ꯔꯤꯁꯇꯦꯟꯒꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯃꯥꯂꯦꯝꯗ ꯅꯛꯅꯕ ꯔꯤꯂꯦꯁꯟꯅꯤ ꯁꯤ ꯑꯃ ꯖꯥꯗꯨꯃꯅꯤ ꯃꯤꯁꯇꯔ ꯖꯥꯗꯨꯃꯅꯤ ꯅꯍꯥꯛꯅ ꯀꯥꯎꯔꯣꯏꯗꯕꯅꯦ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯐꯣꯂꯣꯋꯔꯁꯤꯡꯅ ꯀꯥꯎꯔꯣꯏꯗꯕꯅꯦꯕ ꯑꯩꯁꯨ ꯅꯥꯒꯥꯁꯤꯡꯒ ꯔꯤꯂꯦꯁꯟ ꯂꯩꯕ ꯏꯃꯨꯡ ꯃꯅꯨꯡꯅꯦꯕ ꯑꯩꯅ ꯉꯥꯡꯉꯤꯕꯁꯤꯡꯁꯤ ꯂꯣꯏ ꯇꯥꯔꯤꯕꯅꯦꯕ ꯈꯪꯉꯤꯕꯅꯦꯕ ꯉꯁꯤ ꯐꯥꯎꯗ ꯑꯩꯒꯤ ꯏꯆꯦꯂꯤꯕꯥꯏ ꯑꯗꯒꯤ ꯑꯩꯒꯤ ꯏꯀꯨꯕꯣꯛ ꯅꯠꯇ꯭ꯔꯒꯅ ꯑꯩꯒꯤ ꯐꯦꯃꯤꯂꯤꯁꯤꯡꯁꯤꯅ ꯉꯁꯤ ꯐꯥꯎꯗ ꯑꯩꯉꯣꯟꯗ ꯑꯊꯤꯕ ꯉꯥꯡꯗꯦꯕ ꯑꯗꯨꯒ ꯃꯈꯣꯏꯗ ꯙꯔꯃ ꯖꯥꯠꯁꯨ ꯈ꯭ꯔꯤꯁꯇꯦꯟꯗ ꯂꯩꯇꯦꯕ ꯈ꯭ꯔꯤꯁꯇꯦꯟ ꯍꯥꯏꯔꯤꯁꯦ ꯈ꯭ꯔꯤꯁꯇꯦꯟ ꯍꯥꯏꯕ ꯙꯔꯃꯁꯦ ꯃꯥꯂꯦꯝꯗ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯑꯗꯨꯒ ꯈ꯭ꯔꯤꯁꯇꯦꯟ ꯑꯁꯦꯡꯕꯁꯤꯡꯁꯦ ꯌꯨꯅꯤꯚꯔꯁ ꯑꯃ ꯀꯠꯊꯣꯛꯄ ꯉꯝꯕ ꯙꯔꯃꯅꯦꯕ ꯈ꯭ꯔꯤꯁꯇꯦꯟ ꯍꯥꯏꯔꯤꯁꯤ ꯃꯈꯣꯏꯗ ꯄꯨꯛꯆꯦꯜ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯥꯎꯕ ꯑꯗꯨꯒ ꯅꯥꯒꯥꯁꯤꯡꯁꯤꯅ ꯉꯁꯤ ꯐꯥꯎꯗ ꯑꯩꯈꯣꯏꯒꯤ ꯄꯥꯡꯒꯜꯗ ꯍꯔꯥꯁꯃꯦꯟ ꯇꯧꯈꯤꯕ ꯂꯩꯇꯦꯕ ꯃꯩꯇꯩ ꯏꯆꯤꯜ ꯏꯅꯥꯎꯗꯒꯤ ꯖꯥꯗꯨꯃꯅꯤ ꯑꯗꯨꯗꯒꯤ ꯉꯝꯈꯩ ꯂꯥꯛꯄ ꯄ꯭ꯔꯃꯣꯠꯁꯤꯡꯅ ꯑꯩꯈꯣꯏꯅ ꯉꯥꯡꯉꯤꯗꯨꯃꯥꯏꯅ ꯉꯥꯡꯈꯤꯕ ꯂꯩꯇꯦꯕ ꯅꯥꯒꯥ ꯀꯨꯀꯤ ꯋꯥꯔꯗ ꯃꯌꯥꯝ ꯃꯨꯟꯅ ꯇꯥꯕꯤꯌꯨꯀꯣ ꯅꯥꯒꯥ ꯀꯨꯀꯤ ꯋꯥꯔꯗ ꯀꯅꯥꯒꯤ ꯃꯤꯆꯪ ꯆꯪꯈꯤꯒꯦ ꯃꯩꯇꯩ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯁꯤ ꯍꯥꯏꯔꯛꯑꯣ ꯍꯥꯏꯔꯤꯕ꯭ꯔꯕ ꯅꯥꯒꯥꯒꯤ ꯃꯊꯨꯟꯗ ꯍꯧꯖꯤꯛ ꯅꯞꯄ ꯁꯥꯔꯤꯗꯣ ꯃꯇꯝꯗꯨꯗ ꯅꯥꯒꯥꯁꯤꯡ ꯑꯩꯈꯣꯏ ꯒ꯭ꯔꯦꯇꯔ ꯅꯥꯒꯥꯂꯦꯟ ꯇꯥꯜꯂꯛꯄ ꯑꯗꯨꯗꯒꯤ ꯑꯃ ꯅꯥꯒꯥꯁꯤꯡ ꯑꯩꯈꯣꯏꯒꯤ ꯁꯥꯔ ꯃꯨꯏꯕꯥꯁꯤꯅ ꯀꯔꯤ ꯇꯧꯕꯗ ꯆꯪꯍꯟꯈꯤꯕ꯭ꯔꯕ ꯍꯧꯖꯤꯛꯅ ꯀꯨꯀꯤꯒ ꯋꯥꯔ ꯊꯣꯛꯑꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯋꯦꯜꯀꯝ ꯇꯨ ꯁꯥꯔ ꯃꯨꯏꯕꯥꯅ ꯍꯥꯏꯔꯛꯄꯗꯨꯗꯤ ꯅꯥꯒꯥꯁꯤꯡꯁꯨ ꯄꯪꯉꯣꯏ ꯀꯩꯁꯨ ꯌꯨꯅꯤꯚꯔꯁꯁꯤ ꯌꯥꯝ ꯆꯥꯎꯈꯠꯂꯕꯅꯤ ꯁꯂꯥꯏ ꯇꯔꯦꯠꯀꯤ ꯐꯤꯔꯥꯟꯒꯤ ꯃꯇꯥꯡꯗ ꯍꯥꯏꯔꯦꯕ ꯀꯔꯤꯒꯤꯅꯣ ꯎꯈ꯭ꯔꯨꯜꯗ ꯁꯂꯥꯏ ꯇꯔꯦꯠꯀꯤ ꯐꯤꯔꯥꯟ ꯌꯨꯡꯍꯟꯈꯤꯗ꯭ꯔꯤꯁꯦ ꯁꯂꯥꯏ ꯌꯦꯛ ꯁꯂꯥꯏ ꯂꯩꯔꯒ ꯁꯤꯒꯤ ꯑꯟꯁꯔ ꯄꯤꯗ꯭ꯔꯤꯁꯤ ꯀꯔꯤꯒꯤꯅꯣꯕ ꯁꯤꯔꯣꯏ ꯂꯤꯂꯤ ꯐꯦꯁꯇꯤꯚꯦꯜꯗ ꯌꯦꯛ ꯁꯂꯥꯏ ꯇꯔꯦꯠꯀꯤ ꯐꯤꯔꯥꯟ ꯌꯨꯡꯉꯨꯕꯗ ꯀꯔꯤꯒꯤꯅꯣ ꯌꯨꯡꯍꯜꯂꯛꯇꯕꯤꯗ ꯃꯗꯨꯗ ꯌꯨꯡꯕ ꯌꯥꯅꯤ ꯌꯥꯔꯣꯏꯅ ꯋꯥꯏꯅꯈ꯭ꯔꯤꯕ ꯈꯨꯋꯥꯏꯅꯗꯨ ꯀꯔꯤꯒꯤꯅꯣꯕ ꯑꯝꯇꯪ ꯈꯨꯝꯕꯤꯔꯛꯑꯣꯕ ꯁꯤ ꯍꯧꯃꯤ ꯐꯦꯗꯔꯦꯁꯟꯅ ꯀꯔꯤꯒꯤꯅꯣꯕ
ꯑꯩꯈꯣꯏꯒꯤ ꯌꯦꯛ ꯁꯂꯥꯏꯗ ꯆꯜꯂꯕ ꯎꯈ꯭ꯔꯨꯜꯗ ꯀꯔꯤꯒꯤꯅꯣꯕ ꯑꯩꯈꯣꯏꯒꯤ ꯌꯦꯛ ꯁꯂꯥꯏ ꯇꯔꯦꯠꯀꯤ ꯐꯤꯔꯥꯟꯁꯤ ꯌꯨꯡꯕ ꯌꯥꯗ꯭ꯔꯤꯁꯤ ꯑꯩꯈꯣꯏꯗꯤ ꯁꯂꯥꯏ ꯇꯔꯦꯠꯀꯤ ꯐꯤꯔꯥꯟꯁꯤ ꯏꯃꯥ ꯂꯩꯕꯥꯛꯀꯤ ꯐꯤꯔꯥꯟꯅꯦꯅ ꯌꯥꯝ ꯁꯦꯂꯨꯠ ꯇꯧꯔꯝꯃꯦꯕ ꯍꯧꯖꯤꯛꯇꯤ ꯑꯗꯨ ꯑꯩ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯦꯕ ꯁꯂꯥꯏ ꯇꯔꯦꯠꯀꯤ ꯐꯤꯔꯥꯟꯁꯤ ꯎꯕꯗ ꯌꯥꯝ ꯔꯦꯁꯄꯦꯛ ꯇꯧꯋꯦꯕ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯐ꯭ꯂꯦꯒꯅꯦꯅ ꯑꯗꯣ ꯁꯂꯥꯏ ꯇꯔꯦꯠꯀꯤ ꯐꯤꯔꯥꯟꯁꯤ ꯅꯈꯣꯏ ꯈꯛꯀꯤꯅꯦꯅ ꯍꯥꯏꯒꯠꯂꯛꯑꯝꯃꯦꯅ ꯃꯅꯤꯄꯨꯔꯁꯤ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯔꯤꯁꯤ ꯃꯩꯇꯩ ꯏꯆꯤꯜ ꯏꯅꯥꯎꯗꯒꯤ ꯃꯔꯛꯇꯒꯤꯅꯅꯦꯕ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯔꯤꯁꯤ ꯀꯨꯀꯤꯒꯤꯁꯤꯁꯨ ꯃꯅꯤꯄꯨꯔꯁꯤ ꯃꯣꯏꯅ ꯑꯣꯏꯗꯧꯔꯤꯅꯦꯕ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯊꯣꯛꯏꯁꯤꯡꯁꯤ ꯁꯨꯝꯕ ꯃꯩꯇꯩ ꯏꯆꯤꯜ ꯏꯅꯥꯎꯗꯒꯤ ꯂꯣꯏꯅꯃꯛ ꯅꯠꯇꯦꯀꯣ ꯚꯥꯏꯔꯁ ꯑꯩꯈꯣꯏꯒꯤ ꯍꯥꯏꯕ꯭ꯔꯤꯠ ꯑꯦꯖꯦꯟꯁꯤꯡ ꯅꯍꯥꯟ ꯑꯣꯖꯥꯁꯤꯡ ꯍꯥꯏꯕꯤ ꯑꯦꯖꯦꯟꯁꯤꯡꯁꯤꯅꯅꯦꯕ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯒꯗꯧꯔꯤꯁꯤ ꯃꯆꯦꯠ ꯃꯆꯦꯠ ꯇꯥꯅꯕ ꯊꯨꯒꯥꯏꯔꯤꯁꯤ ꯑꯗꯨꯗꯤ ꯃꯦꯖꯔ ꯀꯝꯃꯨꯅꯤꯇꯤ ꯅꯈꯣꯏꯅ ꯑꯩꯈꯣꯏ ꯈꯛꯇꯅꯤ ꯁꯂꯥꯏ ꯇꯔꯦꯠꯂꯅ ꯈꯥꯏꯗꯣꯛꯑꯗꯤ ꯃꯅꯤꯄꯨꯔꯁꯤ ꯃꯆꯦꯠ ꯃꯆꯦꯠ ꯊꯨꯒꯥꯏꯔꯤꯁꯤ ꯑꯗꯨ ꯀꯨꯀꯤꯅ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯍꯥꯏꯁꯤ ꯄꯤꯈ꯭ꯔꯣꯗꯅ ꯑꯗꯨꯗꯤ ꯃꯔꯝꯗꯤ ꯑꯁꯤ ꯆꯨꯝꯃꯛꯑꯦꯕ ꯀꯨꯀꯤꯅ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯍꯥꯏꯔꯛꯏꯁꯤ ꯃꯔꯝꯗꯤ ꯅꯈꯣꯏ ꯈꯛꯇꯒꯤ ꯇꯥꯕ ꯄꯥꯝꯃꯛꯄꯒꯤꯅꯦꯕ ꯅꯈꯣꯏ ꯈꯛꯇꯒꯤ ꯇꯥꯕ ꯄꯥꯝꯃꯛꯄꯩꯅꯦꯕ ꯌꯥꯝꯅ ꯍꯦꯟꯖꯟꯃꯜꯂꯦ ꯑꯩꯈꯣꯏ ꯈꯪꯗꯕ ꯅꯠꯇꯦ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯔꯤꯁꯤ ꯀꯅꯥꯅꯣ ꯃꯩꯇꯩ ꯏꯆꯤꯜ ꯏꯅꯥꯎꯗꯒꯤ ꯍꯥꯏꯕ꯭ꯔꯤꯠꯁꯤꯡ ꯑꯦꯖꯦꯟꯁꯤꯡꯁꯤꯅ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯕꯅꯤ ꯍꯥꯏꯕꯁꯦ ꯅꯦꯁꯅꯦꯜ ꯃꯤꯗꯤꯌꯥꯗ ꯑꯩ ꯂꯥꯎꯒꯅꯦꯕ ꯄ꯭ꯔꯣꯃꯤꯁ ꯑꯩ ꯂꯥꯎꯒꯅꯦꯕ ꯋꯥꯔꯜ ꯋꯥꯏꯗꯇ ꯑꯩ ꯈꯪꯍꯟꯒꯅꯦꯕ ꯁꯤ ꯃꯩꯇꯩ ꯂꯣꯏꯅꯃꯛꯅꯗꯤ ꯅꯠꯇꯦ ꯑꯗꯨ ꯅꯈꯣꯏꯒꯤ ꯅꯃꯤꯡꯗꯨꯗ ꯃꯤꯇꯩ ꯍꯥꯏꯅ ꯏꯕ ꯌꯥꯗ꯭ꯔꯕ ꯁꯅꯥꯇꯣꯝꯕ ꯃꯩꯇꯩ ꯑꯗꯨꯗꯒꯤ ꯇꯣꯝꯕ ꯃꯩꯇꯩ ꯆꯥꯎꯕ ꯃꯩꯇꯩ ꯍꯥꯏꯅ ꯍꯥꯏꯗꯨ ꯃꯤꯇꯩ ꯍꯥꯏꯅ ꯏꯕ ꯌꯥꯗ꯭ꯔꯕ ꯑꯗꯣ ꯑꯗꯨꯅ ꯒꯦꯖꯦꯠꯇ ꯃꯤꯇꯩ ꯍꯥꯏꯅ ꯌꯥꯎꯏꯅꯦ ꯒꯦꯖꯦꯠꯇ ꯃꯨꯁꯂꯤꯝꯒꯤꯁꯨ ꯄꯥꯡꯒꯜ ꯃꯩꯇꯩ ꯄꯥꯡꯒꯜ ꯍꯥꯏꯅ ꯌꯥꯎꯔꯤꯗꯨꯗꯤ ꯅꯪ ꯀꯔꯤ ꯎꯗꯕ꯭ꯔꯥ ꯑꯗꯨꯗꯤ ꯀꯔꯤꯅ ꯏꯆꯦ ꯖꯨꯂꯤꯌꯥ ꯁꯤꯡꯃꯥꯏꯅ ꯋꯥ ꯑꯃ ꯍꯥꯏꯕꯗꯨꯁꯨ ꯃꯥꯅ ꯀꯣꯠꯂꯒ ꯑꯁꯤꯗ ꯉꯥꯡꯉꯤ ꯔꯣꯡꯃꯩꯒ ꯀꯕꯨꯏꯒꯁꯦ ꯑꯩꯈꯣꯏꯅ ꯈꯪꯕꯗ ꯑꯩꯁꯨ ꯔꯣꯡꯃꯩ ꯅꯤꯉꯣꯜ ꯔꯤꯂꯦꯁꯟꯅꯤ ꯔꯣꯡꯃꯩꯒ ꯀꯕꯨꯏꯒ ꯑꯩꯅ ꯇꯥꯕꯗ ꯆꯤꯡꯗ ꯂꯩꯕꯅ ꯔꯣꯡꯃꯩ ꯇꯝꯄꯥꯛꯇ ꯂꯩꯕꯅ ꯀꯕꯨꯏ ꯃꯣꯏꯁꯦ ꯑꯝꯇꯅꯦꯅ ꯃꯔꯣꯟꯁꯨ ꯃꯥꯟꯅꯩ ꯂꯣꯏꯅ ꯃꯥꯟꯅꯩ ꯑꯗꯣ ꯂꯥꯏꯅꯤꯡꯗ ꯈꯦꯠꯅꯩ ꯁꯅꯥꯃꯍꯤ ꯆꯠꯂꯤ ꯇꯝꯄꯥꯛꯇ ꯂꯩꯕꯅ ꯖꯥꯝꯕ ꯀꯁꯇꯝ ꯑꯗꯨ ꯁꯤꯜꯂꯤ ꯑꯩꯁꯨ ꯈ꯭ꯔꯤꯁꯇꯤꯌꯟꯒꯤ ꯆꯠꯅꯕꯤ ꯑꯩ ꯈ꯭ꯔꯤꯁꯇꯤꯌꯟꯒꯤ ꯆꯍꯤ ꯀꯌా ꯂꯣꯏꯅꯔꯛꯄꯅꯤ ꯈꯪꯖꯩꯌꯦꯕ ꯑꯗꯨꯒ ꯅꯪꯅ ꯔꯣꯡꯃꯩ ꯏꯆꯦ ꯖꯨꯂꯤꯌꯥ ꯁꯤꯡꯂꯥꯏꯅ ꯆꯨꯝꯅ ꯍꯥꯏꯖꯔꯛꯄꯗꯣ ꯅꯪꯅ ꯔꯣꯡꯃꯩ ꯀꯕꯨꯏ ꯇꯣꯉꯥꯜꯂꯤ ꯀꯥꯏꯅ ꯅꯪꯅ ꯃꯅꯤꯄꯨꯔꯁꯤ ꯂꯣꯏꯅ ꯗꯤꯚꯥꯏꯠ ꯑꯦꯟ ꯔꯨꯜ ꯁꯥꯟꯅꯕꯩ ꯇꯥꯏꯞꯂꯕ CSOꯅ ꯃꯅꯤꯄꯨꯔꯁꯤ ꯑꯥꯏꯗꯦꯟꯇꯤꯐꯥꯏ ꯇꯧꯕ ꯌꯥꯕ ꯑꯥꯏꯗꯦꯟꯇꯤꯇꯤ ꯄꯤꯕ ꯌꯥꯕ꯭ꯔꯕ ꯇꯧꯒꯅꯨ ꯏꯔꯝꯗꯝ ꯃꯩ ꯍꯧꯗꯧꯔꯦ ꯏꯄꯥ ꯏꯄꯜꯁꯤꯡ ꯑꯣꯖꯥ ꯒꯨꯔꯨꯁꯤꯡ ꯃꯈꯣꯏꯁꯤꯡꯁꯤ ꯐꯖꯟꯕꯤꯌꯣ ꯂꯨꯍꯣꯡꯒꯦꯕꯗ ꯃꯈꯣꯏꯁꯤꯡꯁꯤ ꯆꯩꯔꯥꯛ ꯄꯤꯕꯤꯌꯣ ꯅꯠꯇ꯭ꯔꯒꯗꯤ ꯑꯩꯈꯣꯏꯁꯨ ꯐꯥꯊꯕ ꯉꯝꯃꯣꯏ ꯑꯗꯨꯒ ꯗ꯭ꯔꯥꯏꯚꯔꯁꯤꯡ ꯅꯍꯥꯟ ꯑꯩꯈꯣꯏꯒꯤ ꯄꯥꯡꯒꯜꯗ ꯄꯣꯠ ꯆꯩ ꯆꯥꯒꯅꯣ ꯍꯥꯏꯕꯗꯣ ꯉꯁꯤꯐꯥꯎ ꯀꯅꯥꯒꯨꯝꯕ ꯑꯃ ꯐꯥꯕ ꯉꯝꯗꯦ ꯗ꯭ꯔꯥꯏꯚꯔꯁꯤꯡ ꯑꯩꯈꯣꯏ ꯄꯥꯡꯒꯜꯒꯤ ꯑꯣꯏꯅ ꯑꯇꯩ ꯆꯠꯁꯅꯨ ꯃꯣꯏ ꯉꯝꯕ ꯃꯣꯏ ꯍꯣꯠꯅꯁꯅꯨ ꯑꯩꯈꯣꯏ ꯃꯇꯝ ꯈꯔ ꯊꯥ ꯑꯃꯇꯪ ꯑꯩꯈꯣꯏ ꯁꯨꯇꯤ ꯇꯧꯕꯤꯌꯣ ꯗ꯭ꯔꯥꯏꯚꯔꯁꯤꯡꯗ ꯑꯩꯅ ꯍꯝꯕꯜ ꯔꯤꯀ꯭ꯋꯦꯁ ꯄꯥꯡꯒꯜ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯑꯩꯈꯣꯏ ꯊꯥ ꯑꯃꯇꯪ ꯁꯨꯇꯤ ꯇꯧꯁꯦꯕ ꯌꯦꯡꯁꯦꯕ ꯑꯐꯥꯎꯕ ꯁꯥꯔꯤꯕ ꯖꯗꯨꯃꯅꯤ ꯅꯍꯥꯛꯇꯤ ꯄꯩꯁꯥ ꯄꯥꯏꯔꯝꯕ ꯌꯥꯏꯑꯕ ꯂꯥꯏꯔꯕ ꯃꯩꯇꯩ ꯏꯆꯤꯜ ꯏꯅꯥꯎ ꯀꯌꯥꯗꯤ ꯃꯈꯥꯗ ꯆꯠꯄ ꯉꯝꯗꯗꯅ ꯃꯊꯛꯇꯁꯨ ꯆꯠꯄ ꯉꯝꯗꯅ ꯁꯤꯕ ꯌꯥꯎꯔꯤꯕꯅꯦꯕ ꯂꯥꯏꯌꯦꯡꯕꯒꯤ ꯒꯨꯋꯥꯍꯥꯇꯤꯗ ꯆꯠꯀꯗꯕ ꯑꯃꯗ ꯆꯠꯀꯗꯕ ꯑꯗꯒꯤ ꯑꯗꯨꯗ ꯀꯔꯕꯥꯔ ꯇꯧꯔꯒ ꯆꯥꯖꯔꯝꯕ ꯃꯈꯥꯗ ꯁꯨꯖꯔꯝꯕ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦ ꯂꯣꯏ ꯆꯈꯥꯎ ꯊꯥꯗꯠꯂꯒ ꯂꯩꯔꯤꯃꯦꯕ ꯁꯤꯒꯤꯗꯤ ꯈꯟꯅꯗ꯭ꯔꯒ ꯅꯈꯣꯏꯒꯨꯝꯕ ꯄꯩꯁꯥ ꯈꯔ ꯄꯥꯏꯕꯁꯤꯗꯤ ꯐ꯭ꯂꯥꯏꯠꯇ ꯆꯠꯈꯤꯕ ꯉꯝꯃꯦꯅ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯖꯥ ꯇꯣꯜꯂ ꯇꯥꯔꯕ ꯃꯩꯇꯩ ꯏꯆꯤꯜ ꯏꯅꯥꯎ ꯀꯌꯥꯁꯤ ꯁꯤꯒꯤ ꯄꯨꯟꯁꯤꯁꯤ ꯂꯣꯏꯁꯤꯟꯕꯗ ꯅꯈꯣꯏꯁꯨ ꯃꯇꯦꯡ ꯄꯥꯡꯉꯤꯕꯅꯦꯕ ꯃꯩꯇꯩ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯃꯨꯟꯅ ꯈꯟꯊꯕꯤꯌꯨ ꯑꯩꯅ ꯉꯥꯡꯉꯛꯏꯁꯤꯡꯁꯦ ꯑꯩꯒꯤ ꯄꯥꯡꯒꯜ ꯀꯝꯃꯨꯅꯤꯇꯤꯁ ꯈꯛꯀꯤ ꯅꯠꯇꯦ ꯂꯥꯏꯔꯕ ꯅꯈꯣꯏ ꯐ꯭ꯂꯥꯏꯠ ꯇꯣꯡꯕ ꯉꯝꯗꯕ ꯅꯈꯣꯏꯒꯤꯅꯤ ꯑꯩꯅ ꯉꯥꯡꯉꯛꯏꯁꯤ ꯃꯈꯣꯏꯁꯤꯡꯁꯤꯅ ꯅꯈꯣꯏꯕꯨ ꯂꯥꯂꯣꯜꯂꯤꯕꯅꯤ ꯃꯈꯣꯏꯁꯤꯡꯁꯤꯅ ꯅꯈꯣꯏꯕꯨ ꯌꯨꯁ ꯇꯧꯔꯤꯕꯅꯤ ꯅꯈꯣꯏ ꯍꯧꯒꯠꯄ ꯃꯇꯝ ꯑꯣꯏꯔꯦ ꯃꯤꯀꯞ ꯊꯣꯛꯄ ꯃꯇꯝ ꯑꯣꯏꯔꯦ ꯑꯝꯇꯪ ꯍꯧꯒꯠꯄꯤꯌꯨ ꯑꯗꯨꯒ ꯃꯈꯣꯏꯁꯤꯡꯁꯤ ꯆꯤꯡꯊꯕ ꯃꯈꯣꯏꯅ ꯀꯥꯔꯤꯕ ꯏꯁꯇꯦꯖꯁꯤ ꯁꯤꯗꯒꯤ ꯃꯪꯁꯝꯁꯤ ꯄꯥꯏꯔ ꯆꯤꯡꯊꯕ ꯃꯇꯝ ꯑꯣꯏꯔꯦꯅ ꯑꯩ ꯍꯥꯏꯖꯒꯦ ꯏꯉꯣ ꯈꯨꯃꯟ ꯃꯅꯤꯄꯨꯔ ꯃꯩꯇꯩ ꯃꯨꯠꯄꯗ ꯄꯥꯡꯒꯜꯁꯨ ꯌꯥꯎꯅꯤ ꯄꯥꯡꯒꯜ ꯃꯨꯠꯄꯗ ꯂꯨꯞꯄꯗ ꯃꯩꯇꯩꯁꯨ ꯌꯥꯎꯅꯤ ꯆꯨꯝꯃꯦꯗꯣ ꯑꯩꯅꯁꯨ ꯍꯥꯏꯕꯅꯦ ꯑꯗꯨꯝ ꯕꯥꯔ ꯁꯤ ꯋꯥꯏꯁꯦ ꯑꯗꯨꯒ ꯀꯔꯤꯒꯤꯅꯣꯕ ꯏꯉꯣ ꯈꯨꯃꯟ ꯃꯅꯤꯄꯨꯔ ꯀꯔꯤꯒꯤꯅꯣꯕ ꯑꯗꯨꯒ ꯁꯤꯗ ꯖꯗꯨꯃꯅꯤꯁꯤꯅ ꯄꯥꯡꯒꯜꯁꯦ ꯑꯁꯣꯛ ꯌꯥꯝꯅ ꯀꯨꯀꯤ ꯂꯦꯟ ꯇꯥꯟꯈ꯭ꯔꯦ ꯁꯦꯄꯔꯦꯠ ꯑꯣꯏꯍꯟꯈ꯭ꯔꯦ ꯅꯈꯣꯏꯅ ꯑꯣꯏꯍꯜꯂꯕꯅꯦ ꯁꯤꯁꯨ ꯅꯈꯣꯏꯒꯨꯝꯕ ꯈꯔꯁꯤꯅ ꯅꯥꯒꯥꯒꯤ ꯒ꯭ꯔꯦꯇꯔ ꯅꯥꯒꯥꯂꯦꯟ ꯇꯥꯜꯂꯤ ꯍꯧꯖꯤꯛ ꯄꯥꯡꯒꯜꯅ ꯉꯁꯤ ꯀꯔꯤ ꯇꯥꯟꯈ꯭ꯔꯒꯦꯕ ꯂꯩꯕꯥꯛ ꯊꯨꯒꯥꯏꯒꯗꯕ ꯄꯥꯡꯒꯜ ꯂꯦꯟ ꯅꯠꯇ꯭ꯔꯒꯅ ꯀꯨꯀꯤ ꯀꯥꯏꯅ ꯂꯩꯕꯥꯛ ꯊꯨꯒꯥꯏꯁꯦ ꯂꯩꯕꯥꯛ ꯇꯣꯉꯥꯟ ꯇꯥꯒꯦ ꯍꯥꯏꯕ ꯀꯨꯀꯤꯗ ꯁꯞꯄꯣꯔꯠ ꯇꯧꯈꯤꯕ꯭ꯔꯥ ꯅꯥꯒꯥ ꯏꯆꯤꯜ ꯏꯅꯥꯎꯗ ꯁꯞꯄꯣꯔꯠ ꯇꯧꯈꯤꯕ꯭ꯔꯕ ꯄꯥꯡꯒꯜꯗ ꯑꯗꯨꯛ ꯌꯥꯝꯅ ꯑꯦꯟꯇꯤ ꯑꯣꯏꯔꯤꯁꯤ ꯀꯔꯤꯒꯤꯅꯣꯕ ꯑꯩꯈꯣꯏꯅ ꯀꯔꯤ ꯑꯔꯥꯟꯕ ꯇꯧꯔꯒꯦꯕ ꯅꯠꯇ꯭ꯔꯒ ꯀꯔꯤ ꯐꯠꯇꯕ ꯇꯧꯔꯒꯦꯕ ꯂꯩꯕꯥꯛ ꯏꯔꯝꯗꯝꯗ ꯂꯩꯔꯤꯕ ꯏꯆꯥꯁꯤꯡ ꯃꯨꯟꯅ ꯈꯟꯕꯤꯌꯨꯀꯣ ꯁꯤꯒꯤ ꯀꯣꯏꯁꯟꯁꯦ ꯄꯥꯡꯒꯜꯁꯤ ꯉꯁꯤꯐꯥꯎꯗ ꯑꯩꯈꯣꯏꯅ ꯂꯩꯕꯥꯛ ꯊꯨꯒꯥꯏꯒꯗꯕ ꯃꯥꯏꯀꯩꯗ ꯂꯦꯞꯈꯤꯕ ꯌꯥꯎꯔꯕ꯭ꯔꯕ ꯑꯟꯁꯤꯚꯤꯂꯥꯏꯁ ꯆꯥꯎꯈꯠꯇꯕ ꯀꯝꯃꯨꯅꯦꯜ ꯂꯩꯇꯕ ꯀꯝꯃꯨꯅꯤꯇꯤꯁꯇꯨ ꯃꯨꯠꯈ꯭ꯔꯅꯤ ꯃꯥꯡꯈ꯭ꯔꯅꯤ ꯍꯥꯏꯅꯦ ꯊꯥꯔ ꯀ꯭ꯂꯥꯁ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯙꯔꯃꯁꯤ ꯀꯔꯝꯕ ꯙꯔꯃꯅꯣꯁꯨ ꯈꯪꯗꯦ ꯍꯥꯏꯕ꯭ꯔꯤꯠ ꯑꯣꯏꯕꯅꯤꯅ ꯖꯗꯨꯃꯅꯤ ꯍꯥꯏꯁꯤ ꯃꯁꯤ
chumna salam do mande dharma sengna chatpa gita oisano sanamai oisan chumna chatpa mi am phona dum mangang mi gi dharma amata karem na roi sida nang khai ngak pai sida ngala leite pangan gi mathakta o sam gi hodra di yaroi pangan si gi mathakta ai khoi gi tukat chabo hayama hodra di yaroi promotion an tawriba sigi mayam sumai nei khoi pangan da gi thola agana kari haidro ba sanamai do dunia heraba mahadeva do noi hindu gi do dunia heraba nakoi lai do sini na khoi gi kai sticker ka napa ka thajala di nakoi kari khan ga dorib no ise zulia singlai na lai da khoi di driver khoi starring ji pai her do ai khoi di adu gum ban khoi gum ba tawi man khang da mi na te ba hor pong khang da na te ai khoi di ima lai bak si da le rak pa ipai pu na loram ba thodang do nga ga lai ga ni na khoi na la ka mo kai o su khoi mateng pang ga ni na ne ba khoi gi driver isin naw me am na hing tum da da gari thor pot pu jala ga ai khoi gi ozara jendro na har de ne ba pangan ke anu phu gi do pote pusalena chai cha khri cha tawi man khang da ba tawi man khang bai pai pa lai ri na khoi khang gi bani oza sing lai ri na na hoina jadu mani nang go third class na UN da wangang ora ba za na bai lai samu ma karim na ba ya bro ha oza sana to bugu ma da karim na ba ya bra ba adagi ozara jendro da nang karim na ba ya bro isam ji aduga politics samuka congress ma tam da iho howi isam ji ngasi mahang na hayam ido kari politics yauge kari magi mayamba pabung bidian do kita ura su semor su mana wahiyam pabung bidian phayin hayam bro ta ba su haita ba listening wat pa na koina amuka bak ana khong na ngai gi sida nanu sa da na hui sa da na khong na ngai hona ba RSS ki machum ching one nation one religion gi do manipur da thokal laga nang ngam gadra ba kari resource le bno manipur da kang si gero awana murok hairaga hat khiba mai tharaga murok mai tharaga hat khiba dumage phibam dai khoi kang si ra se hairi braba jadumani athubada loge bada natragana na mangonda FIR already leirabani SP dagi so yoromani galli DG da tawkhiba singdo ma athubada faraga ma arrest tor ma ain ge chap chabal dandi piga da mi pidra de iram da mai khu thoni mai khu horani si ma kau piga mai khu thoni khoi khangi bani ka machine ma kha thi khoi kari da ngasi bol sin thi ba kari yaw khage mi hoi bane khoi su out of control isa si oi re ba ta ba da ngam dre ba video do mo pandam media ba kan thagal la me mu kakra dawlat ta hore angang na egon da thajale ek thagat pa thajale egon da video do loi phota re ado ga ek post ore do ado ga federation gi dar pungani chon thabani ka ura me video do video thagat pa ka ura bane ba aduga sigi media pairi ba sigi video thadore ibnu pa men se masisu nandi phangrangai leike ba makhoi basen manara ka thadol pa male ba yo khalda amatang poilam tang piro ha bani da pangan nai khoi gi pangan holen sage tor mabra na traga pangan pumna maksi kendram do punsan ngai tor mabra na traga pangan pumna maksi nei khoina apun ba mafam khungam da lai na bo hona mabra na traga pangan nai khoi gi manipur si pan trane si pangan MLA ke ano le si bo Mr. Jadu mani pangal IS ke ano manipur lai bi ba si mo amwal ai bro ani pul am polai te pangal minister ke ano pangal DG ke ano IDG ke ano SP ke ano pangal administration ta ke ano le si pangal ke yaw drano hui nang na pangkhong khong we abro ado pangal drug zone da support tawe khoi karam da support tawge phari ba phuri ba palli ba meam si tawri ba meam si kokta do ram piana do gi lilong do ram juman kai meam tawi ba meam si har jaga da islam da khoi haram ni nang khang da bamna ok tab du dina khoi da su lei ye asam da phari ba manipur pangal meam ma ne mai tei su meam ma ne ok tab du di khoi na du thingmo ba kana ngani mi khuding di khoi police la phari ba meam si khoi nong ta kanam ba da nong mai caption khage drak ki da allegation la meam da uchai ri si kari gino akhoi karam ba da khoi na kari lan chak na tra manipur le ba thugai ga kari toro mage ba kuki ga khoi ga manara ga thau tau khrabra na tra ga naga ga manara thau tau khrabra ad naga da ini sena em gi sam bi ba da mu ka haijal hui nang na mu khoi naga da isal khoi naga khana dor ba khana roi khoi malem da muslim ga isai christian sin na ji kwai nang na ba jati ni sin na hoi na khang ga dam bi ba hap ta ga dan akhoi ga sin nang na ba akhoi gi nabi si chu makhoi gi khoi ga khara khji ona ba ywan
ꯑꯩꯈꯣꯏꯒ ꯃꯈꯣꯏꯒ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯛꯅꯩ ꯑꯁꯤ ꯅꯈꯣꯏ ꯀꯥꯎꯕꯤꯒꯅꯨ ꯑꯗꯨꯒ ꯃꯩꯇꯩ ꯃꯌꯥꯝꯅ ꯈ꯭ꯔꯤꯁꯇꯦꯟ ꯑꯣꯜꯂꯛꯏꯕ ꯑꯇꯣꯞꯄ ꯖꯥꯇꯤ ꯍꯤꯟꯗꯨ ꯑꯣꯜꯂꯤꯕ ꯁꯤꯁꯤꯡꯁꯤꯅ ꯀꯔꯤꯝ ꯍꯥꯏꯗ꯭ꯔꯒ ꯑꯩꯈꯣꯏ ꯄꯥꯡꯒꯟꯗ ꯁꯨꯝ ꯉꯂꯞ ꯂꯩꯇꯦ ꯁꯨꯝ ꯀꯛ ꯊꯤꯜꯂꯤꯕ ꯃꯩꯇꯩ ꯃꯨꯠꯈ꯭ꯔꯅꯤ ꯃꯩꯇꯩ ꯃꯨꯠꯈ꯭ꯔ ꯀꯔꯤꯒꯤꯅꯣ ꯃꯩꯇꯩ ꯃꯨꯠꯀꯗꯧꯔꯤꯁꯤꯕꯣ ꯅꯪꯒꯨꯝꯕ ꯍꯨꯏ ꯃꯌꯥꯝ ꯂꯩꯕꯗꯨꯅ ꯃꯩꯇꯩꯒꯤ ꯆꯠꯅꯕꯤ ꯀꯜꯆꯔꯗꯨ ꯄꯥꯝꯃꯛꯇꯕꯗꯤ ꯑꯇꯣꯞꯄ ꯖꯥꯇꯤꯗ ꯑꯣꯜꯂꯤꯕ ꯖꯥꯇꯨꯃꯅꯤ ꯃꯤꯁꯇꯔ ꯖꯥꯇꯨꯃꯅꯤ ꯅꯪꯒꯨꯝꯕ ꯍꯨꯏꯔꯣꯏ ꯃꯌꯥꯝ ꯂꯩꯕꯅꯅꯦ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯙꯔꯃꯗꯨ ꯊꯥꯗꯣꯛꯑꯝꯃꯒꯅꯦ ꯃꯩꯇꯩ ꯈ꯭ꯔꯤꯁꯇꯦꯟꯗ ꯃꯌꯥꯝ ꯆꯠꯅꯔꯤꯁꯤ ꯆꯠꯇ꯭ꯔꯣ ꯄꯩ ꯇꯪꯈꯥꯏ ꯑꯃꯗꯤ ꯆꯠꯂꯝꯕꯅꯤ ꯁꯃꯨ ꯃꯈꯣꯡꯗ ꯆꯔꯆ ꯁꯥꯕ ꯊꯤꯡꯕꯤꯒꯅꯣꯅ ꯑꯩꯈꯣꯏ ꯃꯁꯖꯤꯗ ꯁꯥꯕ ꯊꯤꯡꯕꯤꯒꯅꯣꯅ ꯊꯦꯠꯂꯨꯔꯗꯤ ꯑꯩꯈꯣꯏ ꯄꯥꯡꯒꯟꯁꯤ ꯂꯣꯏꯈ꯭ꯔꯅꯤꯅꯦ ꯁꯃꯨ ꯃꯈꯣꯡꯗ ꯊꯥꯗ꯭ꯔꯣ ꯍꯥꯟꯅ ꯆꯔꯆ ꯁꯥꯕ ꯊꯤꯡꯕꯤꯒꯅꯣꯅ ꯀꯥꯟꯅꯗꯕꯗ ꯃꯨꯞ ꯁꯥꯒꯠꯂꯒ ꯃꯅꯤꯄꯨꯔꯁꯤ ꯏꯔꯥꯡ ꯑꯣꯏꯍꯜꯂꯒ ꯃꯆꯦꯠ ꯊꯨꯒꯥꯏꯕꯗꯨꯔꯕ ꯄꯥꯝꯃꯤꯁꯤ ꯅꯪꯅ ꯌꯥꯇꯤ ꯃꯤ 1,000 ꯂꯩꯕꯇ ꯌꯥꯎꯔꯤ ꯁꯨꯝꯕꯁꯤ ꯃꯨꯠꯇꯅꯕ ꯈꯣꯠꯇꯅꯕ ꯑꯗꯨ ꯐꯩꯌꯦꯕ ꯄꯨꯟꯅ ꯈꯟꯅꯃꯤꯟꯅ ꯇꯥꯟꯅꯃꯤꯟꯅ ꯂꯩꯃꯤꯁꯦ ꯀꯅꯥꯅ ꯉꯁꯤꯐꯥꯎꯗ ꯑꯩꯈꯣꯏ ꯀꯔꯝꯕ ꯖꯥꯇꯤ ꯑꯃꯗ ꯍꯟꯊꯅ ꯉꯥꯡꯈ꯭ꯔꯒꯦ ꯅꯠꯇ꯭ꯔꯒ ꯖꯥꯇꯤ ꯑꯃ ꯑꯩꯈꯣꯏꯅ ꯃꯨꯠꯅꯕ ꯀꯩ ꯇꯧꯔꯝꯕꯒꯦꯕ ꯑꯩꯅ ꯀꯣꯏꯁꯟ ꯍꯪꯉꯛꯑꯗꯤ ꯅꯪ ꯑꯃꯐꯥꯎ ꯈꯨꯝꯕ ꯉꯝꯃꯣꯏ ꯍꯟꯗꯛ ꯅꯦꯁꯅꯦꯜ ꯃꯤꯗꯤꯌꯥꯗ ꯁꯕꯥꯛ ꯐꯥꯛꯀꯅꯤ ꯅꯪꯒꯤ ꯀꯣꯔꯠ ꯂꯣꯏ ꯇꯧꯔꯤ ꯑꯩꯅ ꯁꯕꯥꯛ ꯐꯥꯛꯀꯅꯦꯕ ꯋꯥꯔꯁꯤꯒꯤ ꯑꯁꯨꯝ ꯑꯔꯥꯟꯁꯦ ꯇꯉꯥꯏ ꯐꯗ꯭ꯔꯒꯗꯤ ꯃꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁꯨꯝ ꯁꯥꯡꯊꯔꯒꯗꯤ ꯃꯄꯥ ꯃꯄꯤ ꯄꯥꯝꯗ꯭ꯔꯒꯗꯤ ꯂꯩꯕꯥꯛꯁꯤ ꯌꯥꯝ ꯋꯥꯒꯗꯧꯔꯤ ꯑꯗꯨꯅ ꯃꯁꯤ ꯑꯁꯨꯝ ꯑꯔꯥꯟꯁꯤꯡꯁꯤ ꯂꯤꯊꯣꯛꯄ ꯃꯊꯧ ꯇꯥꯏꯌꯦꯕ ꯀꯨꯀꯤ ꯀꯌꯥꯝ ꯁꯤꯈꯤ ꯑꯩꯈꯣꯏꯗ ꯂꯩꯔꯤꯕ ꯚꯤꯗꯤꯑꯣ ꯄ꯭ꯔꯨꯐ ꯑꯗꯨꯗꯒꯤ ꯂꯣꯏꯅ ꯃꯇꯝꯗ ꯚꯤꯗꯤꯑꯣ ꯀꯂꯦꯛꯁꯟ ꯂꯩ ꯌꯥꯝ ꯁꯥꯊꯤꯅ ꯔꯦꯞ ꯇꯧꯔꯒ ꯍꯥꯠꯈꯤꯕ ꯑꯃ ꯇꯧ ꯂꯣꯏꯅ ꯂꯩ ꯁꯤꯒꯤ ꯃꯌꯥꯝꯁꯤꯡꯁꯦ ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯡꯁꯤꯁꯨ ꯀ꯭ꯔꯥꯁ ꯇꯧꯔꯛꯀꯅꯦꯕ ꯏꯔꯥꯡꯁꯤ ꯍꯧꯈ꯭ꯔꯗꯤ ꯍꯧꯈ꯭ꯔꯦ ꯑꯃꯗꯁꯨ ꯁꯣꯛꯅꯈ꯭ꯔꯦꯀꯣ ꯃꯗꯨꯗꯤ ꯑꯩꯅ ꯁꯨꯝ ꯈꯥꯡꯉꯒ ꯂꯩꯕꯅꯦꯕ ꯉꯝꯃꯛꯇ꯭ꯔꯗꯤꯀꯣ ꯑꯩꯈꯣꯏꯗꯁꯨ ꯌꯥꯝ ꯂꯥꯛꯏ ꯚꯤꯗꯤꯑꯣꯁꯤ ꯂꯥꯟ ꯃꯇꯝꯗꯁꯨ ꯄꯩꯅ ꯊꯥꯖꯤꯜꯂꯛꯈ꯭ꯔꯤꯕꯅꯤ ꯂꯩꯈ꯭ꯔꯤ ꯑꯗꯨꯅ ꯌꯥꯝ ꯍꯥꯏꯅꯤꯡꯗꯦ ꯉꯥꯡꯅꯤꯡꯗꯦ ꯃꯅꯤꯄꯨꯔꯒꯤ ꯚꯤꯗꯤꯑꯣꯁꯦ ꯅꯈꯣꯏꯅ ꯄꯣꯁט ꯇꯧꯕꯒ ꯑꯩꯉꯣꯟꯗ ꯂꯥꯛꯏꯁꯤ ꯑꯃꯁꯨ ꯀꯥꯎꯕꯤꯒꯅꯨ ꯅꯣꯏ ꯄꯥꯟꯗꯪꯕꯤꯗ ꯊꯥꯒꯠꯄꯒ ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯑꯩ ꯏꯅꯥꯎ ꯑꯃꯅ ꯐꯠ ꯂꯥꯎ ꯊꯥꯖꯤꯜꯂꯛꯏ ꯃꯥꯅ ꯀꯛꯊꯠꯈ꯭ꯔꯕꯅꯤ ꯑꯗꯨ ꯗꯥꯎꯟꯂꯣꯗ ꯇꯧꯔ ꯊꯠ ꯂꯥꯎ ꯊꯥꯖꯤꯜꯂꯛꯑꯦꯕ ꯑꯗꯨꯃꯥꯏꯅ ꯃꯇꯝꯗꯨꯗꯁꯨ ꯑꯩꯉꯣꯟꯗ ꯀꯩꯗꯧꯅꯤ ꯕꯣꯕꯤ ꯅꯤꯡꯊꯧꯖꯝ ꯌꯥꯔꯦꯗ ꯏꯅꯥꯎ ꯏꯕꯨꯡꯉꯣ ꯀꯔꯤꯅꯣ ꯌꯥꯔꯤꯁꯤꯕꯣ ꯖꯥꯗꯨꯃꯅꯤꯗꯣ ꯑꯝꯇꯪ ꯌꯥꯍꯟꯕꯤꯌꯣ ꯑꯝꯇꯪ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯊꯣꯛꯍꯜꯂꯛꯀꯅꯣ ꯑꯩꯁꯨ ꯄꯨꯟꯁꯤꯒꯤ ꯀꯝꯃꯨꯅꯦꯟ ꯉꯥꯡꯉꯤꯕ ꯍꯧꯖꯤꯛ ꯊꯣꯛꯍꯜꯂꯅꯨ ꯑꯩꯁꯨ ꯄꯨꯟꯁꯤꯒꯤ ꯑꯩ ꯂꯩꯕꯥꯛꯀꯤ ꯑꯣꯏꯕ ꯀꯝꯃꯨꯅꯦꯟꯒꯤ ꯉꯥꯡꯉꯔꯣই ꯑꯩ ꯑꯇꯣꯞꯄ ꯑꯗꯨꯝ ꯐꯅꯤꯒꯨꯝꯕꯗ ꯇꯧꯔꯒ ꯂꯥꯛꯑꯒꯦ ꯑꯩ ꯏꯟꯇꯔꯇꯦꯟꯃꯦꯟ ꯇꯧꯔꯒ ꯂꯥꯛꯆꯔꯒꯦꯕ ꯁꯥꯟꯇꯤ ꯑꯣꯏꯍꯟꯖꯦ ꯍꯥꯏꯔꯗꯤ ꯀꯔꯤꯅꯣꯕ ꯑꯩꯅ ꯉꯥꯡꯕꯗꯅ ꯀꯝꯃꯨꯅꯦꯟ ꯉꯥꯡꯒꯗꯣꯏꯁꯦ ꯑꯩꯅ ꯀꯔꯤ ꯀꯝꯃꯨꯅꯦꯟ ꯉꯥꯡꯉꯒꯦ ꯐꯣꯡꯅ ꯀꯝꯃꯨꯅꯦꯟ ꯇꯧꯗ꯭ꯔꯗꯤ ꯀꯝꯃꯨꯅꯤꯇꯤꯁꯇꯨ ꯃꯥꯡꯈ꯭ꯔꯅꯤ ꯍꯥꯏꯔꯤꯁꯤ ꯃꯥꯂꯦꯝꯗ ꯀꯔꯝꯕ ꯃꯐꯝꯗ ꯍꯥꯏꯒꯦꯕꯁꯤ ꯑꯩꯒ ꯀꯦꯁ ꯊꯦꯡꯅꯔꯁꯦꯕ ꯀꯝꯃꯨꯅꯦꯟ ꯂꯩꯇꯕ ꯖꯒꯥꯗꯨꯅꯦꯕ ꯀꯟꯇ꯭ꯔꯤꯗꯨꯅꯦꯕ ꯁꯥꯟꯇꯤ ꯑꯣꯏꯔ ꯆꯥꯎꯈꯠꯂꯤꯁꯤ ꯗꯨꯕꯥꯏꯒꯁꯦ ꯑꯗꯒꯤ ꯏꯟꯗꯣꯅꯦꯁꯤꯌꯥ ꯃꯥꯂꯦꯁꯤꯌꯥ ꯆꯥꯎꯈꯠꯄ ꯂꯩꯕꯥꯛꯁꯤꯡꯁꯤ ꯀꯝꯃꯨꯅꯦꯟ ꯂꯩꯇꯕꯩꯅꯦꯕ ꯏꯟꯗꯤꯌꯥ ꯀꯝꯃꯨꯅꯦꯟ ꯂꯩꯕꯩꯅꯤ ꯋꯥꯔꯤꯁꯤ ꯑꯗꯨ ꯃꯅꯤꯄꯨꯔꯁꯨ ꯉꯁꯤ ꯑꯩꯈꯣꯏ ꯁꯥꯎꯝꯗ ꯏꯟꯗꯤꯌꯥꯒꯤ ꯂꯥꯛꯈ꯭ꯔꯦꯕ RSSꯀꯤ ꯁꯤꯒꯤ ꯑꯦꯖꯦꯟꯁꯤꯡꯁꯤ ꯃꯣꯏꯗꯤ ꯄꯩꯁꯥ ꯆꯥꯎꯅ ꯂꯧꯔꯤꯕ ꯂꯥꯏꯔꯕ ꯑꯩꯈꯣꯏꯒꯤ ꯐ꯭ꯂꯥꯏꯠ ꯇꯤꯀꯦꯠ ꯀꯛꯄ ꯉꯝꯗꯕ ꯃꯩꯇꯩ ꯃꯆꯥ ꯃꯩꯇꯩ ꯏꯆꯤꯜ ꯏꯅꯥꯎꯁꯤ ꯁꯤꯒꯤ ꯉꯁꯤꯐꯥꯎꯗ ꯀꯔꯤ ꯃꯇꯦꯡ ꯄꯥꯡꯉꯒꯦ IDPꯁꯤꯡ ꯔꯤꯂꯤꯐ ꯀꯦꯝꯗ ꯃꯌꯨꯝꯗꯣ ꯃꯩ ꯆꯥꯒ ꯂꯩꯔꯤꯁꯤ ꯑꯩꯈꯣꯏ ꯀꯥꯈꯨ ꯑꯝꯗ ꯂꯩꯔꯤꯁꯤ ꯁꯤꯒꯤ ꯀꯔꯤ ꯉꯥꯡꯈ꯭ꯔꯒꯦꯕ ꯖꯥꯗꯨꯃꯅꯤꯅ ꯑꯗꯨꯗꯒꯤ ꯍꯧꯖꯤꯛꯀꯤ ꯉꯝꯈꯩ ꯉꯥꯛꯄꯅ ꯄ꯭ꯔꯃꯣꯠꯅ ꯔꯤꯐ꯭ꯔꯤꯖꯤꯒꯤ ꯇꯥꯏꯞꯇ ꯃꯌꯨꯝ ꯂꯩꯅ ꯂꯩꯔꯤꯕꯁꯤꯡꯁꯤ ꯀꯔꯤ ꯉꯥꯡꯈ꯭ꯔꯒꯦꯕ ngasi aina thamam mising se lale comment da lale hai summe history lana chalanbadi yaroeba pangal lising ama laki ba khage bagi matam na sa su yari ba hanna yadro e khangdaba lan pha ne haram banang na ngasi na muka pangal lising ama laki bi census ba da nang na adu ne sine na nang na tawrieba third class minai ngalak malap ki wangang ba leader mo na chinthi ba nan lan pha ne haram ba hujik na muka pangal lising ama khage ba matam da laki bi do yare hairi ne nang na yaning matam da sum da hairagana yaba